माखन माखन दाई तौ लई रबना माखन लाते खाते हैं भाभी हम्म माखन तो भाभी खाते हैं खाना के माखन हमने क्या किया सारे माखन और भी खाना रोना मैं सिर्फ बनाऊंगी माखन नहीं पता खाना को मां रसुदा रैकर मारेंगे मैम दियागी पोट ऑर्डर लाइनी मागी स्नैकर्स ने अब्बा मासे खंगुप से तोंगनिंगाई लेइत्रे है तो मासे खंगुप लेबिउ आइना खंगुप से ऑर्डर तविनी हांगदोना हांगदोक है गद्रा है काती अंगांग ना पाइवे या देसे पिरो ममादा कमाय है दोइबा या सगाई हरे ने क्या पामबो सिदा लेरे मैम सिदा थोपिवा सिदा केनम जावी सिदा थोके पामबो फजतरे पामदरे नंगना पामदी से करीदा पामदरीबो बाबी पिंक कलर बाबी पिंक तो फीपुना मकासाना रोइने बेमा फीपोरपुना पिंक पिंक ता हाय मसे पिंक तो नंग फीपुना मकासाना रोय दुदी फीपुना मकासाना ने लविनी ने दु कलर दो फीगदी फजाने फीदी मनबनी ना फजानो ला तोंबदी नुंगाइब्रा तोंबदी टेक्ती तवी तोंबदी नुंगाइ तोंबदी नुंगाइ टेक्पदी खोंग से टेक्पा नुंगाइ तवी खोंग से टेक्पा दुमाइ तविया चप्पदा रन तौजेंगे ने दु तोंगा रन तौ ngambra adu tekni lauthogino ne ko ngambra नंबर खत्म नम्मी lauthoro jenge यांबदी मैम साथीना यांगेबको सिदा अंक इरिसे 13 गाइना सिदा पामदबगी वानी वैना यांबदी पुरा खुजांग अमनी अंगांगी खंगुपते हेन तांगी मैम 1300 ला 1400 ला निसी बोइंगोंदे हेना तांगेबा मपा लागा करी हाइबा येंगबा इदुनी Hello मैम मैम इंगसगी ब्लॉग सिदी इंट्रो गम भौनम हौदरे मैम लहोगदरे दो मैम हौजिक से नुंगथिनेबको मैम इसे नुंगथिन वाइरमदाइगी दियासंगा विसंग मपान थोकलकपगी नुंगथिन वाइरमदाइगी फिरोन लौसनगे अदुगैदी आइना दुम लैगा थाबसंगदो इसिंग हैगे थोकलैनेबको मैम सेगी स्नेक प्लांट दुनी हिंगे स्नेक प्लांट से अदुगा सिना अवा फतिगोम दुनियाबको अवा फतिगोम सिसु हिंगे सिसे हाजि
नौना चोंखल्ꯂꯛꯑꯦꯕ ꯁꯤꯅꯗꯤ ꯍꯤꯡꯉꯦ ꯈꯜꯂꯤꯅꯤꯅꯀꯣ ꯑꯗꯨꯒ ꯖꯦꯅꯝꯁꯤꯁꯨ ꯍꯤꯡꯒꯠꯂꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝ ꯇꯣꯅꯤꯡꯈꯣꯛꯁꯦ ꯍꯧꯔꯔꯣꯏꯗ ꯃꯥꯜꯂꯦ ꯐꯅ ꯏꯁꯤꯡ ꯍꯩꯔꯁꯨ ꯑꯗꯨꯒ ꯁꯤꯒꯤ ꯆꯟꯗ꯭ꯔꯃꯨꯈꯤꯁꯤꯁꯨ ꯑꯩ ꯐ꯭ꯂꯣꯞ ꯆꯥꯔꯛꯑꯦ ꯀꯩꯅꯣꯗꯤ ꯍꯧꯖꯤꯛꯐꯥꯎ ꯁꯥꯠꯀꯥꯏꯗ꯭ꯔꯤ ꯑꯩ ꯌꯨꯝ ꯍꯜꯂꯝꯗꯥꯏ ꯌꯧꯔꯛꯇꯣꯔꯦ ꯁꯤ ꯁꯥꯠꯅ ꯑꯗꯨꯝ ꯂꯩꯍꯧꯗ꯭ꯔꯣ ꯃꯥꯜꯂꯦ ꯑꯩ ꯎꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯁꯅꯥꯔꯩꯁꯤꯡꯁꯤꯗꯤ ꯐꯖꯅ ꯁꯥꯠꯂꯦ ꯇꯨꯂꯁꯤꯁꯤꯁꯨ ꯑꯩꯅ ꯉꯁꯤ ꯃꯄꯥꯟꯒꯗ ꯂꯣꯏꯅ ꯀꯊꯠꯂꯦꯕꯀꯣ ꯑꯗꯣ ꯁꯅꯥꯔꯩꯁꯦ ꯃꯌꯥꯝ ꯄꯨꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯁꯤꯡꯁꯦ ꯃꯆꯥ ꯃꯆꯥ ꯑꯣꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯁꯀꯥꯏꯔꯦ ꯂꯩꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯄꯨꯡ ꯐꯥꯔꯦꯕꯀꯣ ꯐꯖꯕꯅ ꯂꯣꯏꯔꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯌꯦꯡꯕꯒꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯂꯩꯁꯤꯡꯁꯦ ꯁꯥꯠꯅ ꯂꯩꯕꯁꯤꯒꯅꯦ ꯑꯗꯨꯒ ꯁꯤꯅ ꯃꯌꯥꯝ ꯑꯩꯅ ꯀꯣꯂꯤ ꯍꯋꯥꯏ ꯊꯥꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯀꯣꯂꯤ ꯍꯋꯥꯏꯁꯦ ꯑꯩꯁꯦ ꯌꯥꯝꯅ ꯊꯥꯗ꯭ꯔꯦ ꯆꯥꯀꯨꯅ ꯑꯗꯨꯝ ꯇꯧꯔꯒꯅꯦ ꯑꯍꯨꯝꯈꯛ ꯑꯣꯏꯅ ꯃꯐꯝ 4-5ꯈꯛ ꯊꯥꯔꯦꯕꯀꯣ ꯇꯧꯕꯤꯅꯕ ꯃꯤ ꯊꯤꯔꯝꯃꯦꯕ ꯑꯩꯁꯦ ꯐꯪꯗ꯭ꯔꯕ ꯇꯧꯕꯤꯅꯕ ꯃꯤꯗꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯆꯥꯀꯨꯅ ꯁꯨꯃꯥꯏꯅ ꯃꯐꯝ 3-4ꯈꯛ ꯇꯧꯔꯒ ꯊꯥꯔꯦ ꯈꯤꯇꯪ ꯃꯤ ꯌꯥꯝ ꯐꯪꯉꯝꯃꯗꯤ ꯈꯤꯇꯪ ꯇꯧꯕꯩ ꯃꯤ ꯐꯪꯉꯝꯃꯗꯤꯅꯦ ꯈꯤꯇꯪ ꯌꯥꯝꯅ ꯊꯥꯔꯝꯒꯗꯕꯅꯦꯕ ꯃꯤꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯇꯣꯛꯑꯦ ꯑꯗꯨꯒ ꯁꯤꯅ ꯇꯤꯜꯍꯧꯅꯤ ꯃꯌꯥꯝ ꯇꯤꯜꯍꯧꯁꯦ ꯇꯣꯞꯁꯦ ꯑꯀꯥꯏꯕꯅꯤꯀꯣ ꯑꯩꯅ ꯔꯥꯡꯅꯒ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯃꯤꯅꯤ ꯑꯗꯨꯝ ꯇꯤꯜꯍꯧ ꯅꯣꯡ ꯅꯤꯅꯤ ꯆꯥꯅꯕꯒꯤ ꯍꯥꯏꯅꯅꯦꯀꯣ ꯇꯤꯜꯍꯧꯗꯤ ꯍꯧꯕꯁꯨ ꯌꯥꯝꯅ ꯖꯣꯇꯣꯟ ꯆꯪꯗꯦꯅꯀꯣ ꯑꯗꯣ ꯑꯩꯁꯦ ꯅꯨꯡꯁꯥꯗ ꯄꯨꯊꯣꯛꯑꯒ ꯊꯝꯃꯤꯅꯤ ꯅꯨꯡꯁꯥ ꯐꯪꯉꯒꯗꯤ ꯃꯅꯝ ꯐꯖꯅ ꯐꯨꯗꯣꯛꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯅꯨꯡꯁꯥ ꯆꯥꯍꯜꯂꯤꯅꯤ ꯅꯨꯡꯁꯥ ꯆꯥꯔꯒ ꯐꯅꯕ ꯍꯥꯏꯅꯅꯦ ꯍꯥꯎꯅꯕ ꯍꯥꯏꯅꯀꯣ ꯍꯥꯎꯏ ꯍꯥꯏꯅꯕ ꯑꯗꯨꯒ ꯅꯨꯡꯁꯥ ꯄꯥꯟꯕ ꯄꯣꯠꯁꯦ ꯍꯥꯎꯏ ꯍꯥꯏꯅꯕꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯃꯌꯥꯡꯕꯅꯤ ꯃꯌꯥꯡꯕꯁꯦ ꯃꯇꯣꯝꯇ ꯍꯧꯔꯛꯏꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯁꯥꯏꯠꯇꯅꯦ ꯇꯣꯞꯇ ꯍꯧꯔꯝꯃꯦꯕ ꯃꯌꯥꯡꯕ ꯄꯥꯝꯕꯤꯁꯦ ꯑꯗꯨꯗꯒꯤ ꯃꯔꯨ ꯇꯥꯏꯔ ꯈꯪꯗꯦ ꯃꯇꯣꯝꯇ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯁꯤꯅ ꯐꯗꯤꯒꯣꯝꯅꯤ ꯁꯤꯁꯦ 9 days ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯍꯨꯟꯈꯤꯕ ꯐꯗꯤꯒꯣꯝꯅꯦꯕꯀꯣ ꯑꯗꯣ ꯌꯨꯝꯗꯗꯤ ꯄꯄꯥ ꯍꯣꯏꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯣꯏꯗꯤ ꯆꯔꯨꯒ ꯀꯨꯞꯅ ꯇꯧꯋꯤꯅꯦ ꯍꯥꯏꯗꯤ ꯐꯗꯤꯒꯣꯝꯗꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯆꯔꯨꯗꯣ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯔꯥꯡ ꯃꯇꯪ ꯀꯛꯑꯒ ꯑꯣꯏꯅ ꯈꯨꯝꯃꯦꯕꯀꯣ ꯑꯗꯨꯝ ꯁꯥꯒꯠꯍꯜꯂꯤꯅꯤꯅ ꯑꯣꯝꯃꯤꯅꯤꯗꯅꯀꯣ ꯑꯗꯣ ꯍꯧꯗꯤ ꯍꯧꯔꯛꯑꯦ ꯑꯩꯒꯤꯁꯦ ꯍꯧꯗꯕꯤꯒꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯁꯨ ꯌꯥꯝ ꯐꯖꯅ ꯄꯄꯥ ꯍꯣꯏꯅ ꯍꯨꯟꯕꯗ ꯃꯇꯝ ꯃꯥꯡꯗꯅ ꯍꯧꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯗꯦꯗ ꯃꯌꯥꯝ ꯍꯧꯗꯕ ꯃꯐꯝꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯑꯕꯀꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯏꯁꯤꯡ ꯆꯥꯏꯕ ꯋꯥꯠꯂꯤꯔꯥ ꯈꯪꯗꯦ ꯑꯗꯨ ꯃꯐꯝꯗꯣ ꯃꯃꯥꯅꯗꯤ ꯃꯔꯛꯇ ꯏꯁꯤng ꯆꯥꯏꯌꯨ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏꯅ ꯆꯔꯨ ꯃꯊꯛꯇꯨꯒꯩ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯅ ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯏꯁꯤꯡ ꯆꯥꯏꯕꯗꯣ ꯌꯥꯗ꯭ꯔꯦꯕ ꯔꯥꯡꯅꯤꯅ ꯄꯨꯔꯥ ꯑꯗꯨ ꯆꯥꯏꯔꯨꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯗꯨ ꯁ꯭ꯋꯥꯏꯁꯦ ꯍꯧꯗꯔꯦ ꯑꯃꯠꯇ ꯁꯤ ꯀꯣꯟꯅ ꯏꯁꯤꯡ ꯍꯩꯔꯒ ꯍꯧꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯅꯨꯃꯤꯠꯀꯤ ꯏꯁꯤꯡ ꯍꯩꯔꯒꯀꯣ ꯑꯗꯨꯒ ꯃꯌꯥꯏ ꯋꯥꯏꯁꯤꯗꯤ ꯐꯖꯅ ꯍꯧꯔꯦ ꯃꯇꯥꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯧꯕ ꯋꯥꯠꯂꯦ ꯈꯨꯝꯕꯁꯨ ꯋꯥꯠꯂꯕ ꯈꯪꯗꯦ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯅꯅꯤ ꯑꯗꯨꯁꯦ ꯃꯔꯨ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯍꯥꯏꯗꯤ ꯂꯩꯔꯦꯕꯀꯣ ꯃꯇꯣꯟ ꯆꯣꯡꯉꯛꯇꯔꯦꯕ ꯃꯔꯨꯁꯤꯡꯁꯦ ꯂꯝꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯕꯗꯗꯤ ꯁ꯭ꯋꯥꯏꯁꯦ ꯀꯪꯉꯤ ꯏꯁꯤꯡ ꯋꯥꯠꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯪꯗꯕꯅꯤꯅ ꯄꯪꯍꯥꯏꯇ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯣꯇꯔꯅꯤ ꯃꯌꯥꯝ ꯂꯪꯁꯟꯒꯦ ꯇꯧꯋꯤꯅꯦꯕꯀꯣ ꯑꯗꯨꯝ ꯆꯥꯅꯕ ꯍꯥꯏꯅ ꯑꯩꯅ ꯍꯤꯡꯒꯣꯜ ꯀꯣꯏꯔꯤꯁꯦ ꯃꯌꯥꯝꯁꯤ ꯊꯥꯡꯄꯥꯛꯁꯤꯅꯇ ꯇꯧꯔꯒ ꯀꯣꯏꯔꯤꯅꯦꯕꯀꯣ ꯂꯩꯕꯥꯛ ꯇꯧꯅꯕ ꯃꯤꯒ ꯑꯝꯇ ꯊꯤꯕ ꯐꯪꯗꯦꯕ ꯑꯗꯣ ꯁꯤꯅ ꯑꯣꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯣꯇꯣꯔꯁꯤꯁꯨ ꯂꯪꯁꯜꯂꯦ ꯁꯤꯁꯨ ꯆꯥꯕ ꯅꯪꯗꯣꯏꯔꯥ ꯅꯪꯉꯣꯏꯗꯣꯏꯔꯥ ꯑꯩ ꯈꯪꯗꯦ ꯌꯨꯝꯗ ꯍꯜꯂꯝꯗꯥꯏ ꯌꯧꯔꯦ ꯑꯗꯨꯝ ꯂꯪꯁꯜꯂꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯍꯤꯡꯒꯣꯜꯁꯦ ꯅꯍꯥꯛ ꯍꯣꯠꯅ ꯂꯣꯏꯔ ꯃꯇꯨꯡꯗ ꯂꯩꯁꯤꯡꯁꯤꯃ ꯑꯃꯨꯛ ꯏꯁꯤꯡ ꯍꯩꯕꯤꯔꯦ ꯁꯅꯥꯔꯩꯒꯁꯤꯗꯤ ꯏꯁꯤꯡ ꯌꯥꯝꯅ ꯆꯥꯏꯌꯦꯕꯀꯣ ꯃꯣꯏꯗꯤ ꯏꯁꯤꯡ ꯍꯩꯕ ꯅꯣꯡꯇꯪ ꯋꯥꯠꯂꯗꯤ ꯍꯦꯛꯇ ꯀꯪꯁꯜꯂꯦꯕ ꯑꯗꯨꯒ ꯁꯤꯅ ꯑꯩ ꯊꯪꯅꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯒꯤꯅꯦꯕꯀꯣ ꯃꯥꯏ ꯂꯩꯁꯦ ꯏꯁꯤꯡ ꯍꯩꯃꯟꯗꯅ ꯑꯗꯨꯝ ꯀꯪꯉꯦꯕꯀꯣ ꯑꯗꯣ ꯃꯥꯡꯒꯣꯟꯗꯤ ꯑꯗꯨم ꯄꯨꯜꯂꯤ ꯆꯪꯐꯝ ꯊꯣꯛꯐꯝꯗꯣ ꯄꯨꯜꯂꯤ ꯑꯗꯣ ꯀꯪꯅ ꯂꯩꯕꯗꯣ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯅꯨꯃꯤꯠꯀꯤ ꯈꯔ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯍꯩꯕꯗ ꯍꯩꯕꯤꯑꯕ ꯑꯗ ꯍꯤꯡꯗꯤ ꯍꯤꯡꯒꯠꯂꯛꯏꯅꯤ ꯑꯗꯨꯒ ꯃꯥꯒꯤꯁꯤꯁꯨ ꯈꯨꯕꯥꯅꯤꯁꯦ ꯅꯍꯥꯛ ꯋꯥꯛꯀꯤꯡ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯏꯅꯦꯕꯀꯣ ꯑꯗꯣ ꯃꯉꯣꯟꯗꯁꯨ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯄꯧ ꯍꯥꯏꯌꯦ ꯆꯠꯂꯣ ꯃꯥꯅ ꯑꯃ ꯚꯤꯗꯤꯑꯣ ꯀꯥꯞꯄꯨꯇ ꯍꯥꯏ ꯂꯩ ꯃꯉꯣꯟꯗ ꯑꯣꯟꯁꯜꯂꯒ ꯕꯣꯔꯣꯏ ꯃꯄꯥꯟ ꯁꯥꯟꯅꯔꯛꯄ ꯃꯇꯝ ꯌꯧꯔ ꯃꯥꯜꯂꯦ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯂꯩꯔꯁꯦ ꯀꯌꯥꯝ ꯄꯥꯜꯂꯤ ꯃꯌꯥꯝ ꯁꯤꯒꯤ ꯕꯣꯔꯣꯏꯁꯦ ꯌꯦꯡꯉꯨꯅꯦ ꯑꯆꯧꯈ꯭ꯔꯦꯅꯦ ꯆꯦꯟꯕꯗ ꯃꯊꯣꯝꯇ ꯀꯤꯕꯒ ꯈꯪꯈꯤꯗ꯭ꯔꯦ ꯄꯨꯔꯥ ꯋꯥꯊꯕꯤꯒ ꯄꯥꯜꯂꯝꯃꯦ ꯁꯤ ꯋꯥꯊꯕꯤꯁꯦ ꯂꯥꯛꯑꯃꯨꯛ ꯄꯥꯜꯍꯧꯗꯕꯅꯤ ꯂꯥꯛꯎꯅꯦ ꯅꯊꯣꯝꯇ ꯀꯗꯥꯏ ꯇꯥꯟ ꯆꯠꯂꯤꯅꯣꯅꯦ ꯅꯊꯣꯝꯇ ꯀꯗꯥꯏ ꯇꯥꯟ ꯆꯠꯇꯣꯏꯅꯣ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ ꯃꯌꯥꯝ ꯃꯄꯥꯟꯗ ꯏꯪꯉꯤ
Nungsit sili. Ingi. Ingboda nungsit ingbaga sitladi lore na. Fazare. Ha? Chalo, tum koirase. Cho koiro cho. Chili xem khá chèn hết linh nhiều bà con mẹ mà sẽ ngang nữa thằng chèn là con này tàu nó sụp hay nữa quá hôm nay đi làm số lấy tiền lấy đi sửa lấy để dùng mà xa như tụi cái mai xa tàu ru lấy sân là đúng lấy mai nó khá chèn hết linh nhiều mà sẽ phụ thuộc cơ hả hả Paris mitai tu mada le hau re Adam da saning da re tal som doi na round se dom da chat patal le mi me am papa me am cricket sana na ri cho Papa da kaido kaido. ha Papa da kaido. ikai je din nan mo ngai chakra ben ai ma ai na nang som da cricket sana ba jeng lai ra mare halak te khali tala lo lam da bani jum papa lai papa ka lai doi ro na chen doi ro अभी ले नहीं लगा स्टार्टिंग से बोलो हेलो गाइस मैं ये लगाएंगे ये लगा दो फिर से लगा दो थोड़ा सा क्या लगा रही हो ये क्या है बोलो ये क्रीम है ये क्यों है कैसे लगाना है ऐसे लगाना है बोलो ऐसे लगाना है ना प्यार से लगा रही है अभी बोलो ये फाउंडेशन लगाएंगे ये फाउंडेशन लगाएंगे माँ इसलिए वो तुम्हारे रूम हमेशा जाना चाहते हैं इसलिए तुम्हारा दरवाजा खुलने का आवाज सुनने से वो भाग जाती है पूरा देखो ये बोला फिर हम बोलेंगे ब्लश क्या लगाएंगे फिर बाल अभी एक पॉइंट इधर लगाओ एक पॉइंट इधर और थोड़ा सा इधर लगा दो टिप्स आर्ट रैंडम के है क्या तुम्हारा मेरा भी है वो अच्छा है ना मतलब रेगुलर के लिए अच्छा है मैंने वो पिंक लिया वो जो पिंक सूट नहीं करते हैं वो विंटर टाइम में भी थोड़ा वो ऑयली जैसा लगती है ना इसलिए बहुत अच्छा लगते है मुझे लिपस्टिक तो ही हो गए ये ऐसे मिक्स कर दो इसको ले तो करो बोलो हो गया हो गया क्या गुड क्या करोगी फिर है बस हैंड वॉश मेकअप करने के बाद हैंड वॉश करती है क्या मैंने किसी को करते नहीं देखा करते हैं तो आंटी को बाय बाय बोल दो बाय बाय कर लिया ना अभी